ꯃꯀꯣꯛ ꯈꯪꯉꯥꯎ ꯉꯥꯎꯗꯨꯅ ꯍꯥꯏꯊꯔꯛꯄꯗꯒꯤ ꯂꯩꯅꯥꯗꯤ ꯃꯕꯣꯛꯅ ꯂꯥꯛꯅꯔꯤ ꯒ꯭ꯌꯥꯟꯕꯨꯗꯤ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯂꯥꯛꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯕꯣꯛꯇꯤ ꯔꯤꯁꯤꯒꯤ ꯃꯁꯛ ꯈꯪꯂꯕꯗ ꯑꯁꯥꯎꯕꯅ ꯄꯤꯛ ꯊꯟꯈꯤꯗꯨꯅ ꯃꯁꯨꯕꯨ ꯌꯨꯝꯗꯨꯗ ꯍꯜꯂꯒꯅꯨ ꯍꯥꯏꯅ ꯊꯤꯡꯈ꯭ꯔꯦ ꯂꯩꯅꯥꯁꯨ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕꯒ ꯃꯊ꯭ꯋꯥꯏ ꯋꯥꯕꯒ ꯍꯟꯅꯤꯡꯗ꯭ꯔꯦ ꯔꯤꯁꯤꯅ ꯊꯧꯁꯥꯕꯤꯗꯕ ꯃꯇꯧ ꯑꯃꯗꯤ ꯄꯥꯝꯖꯗꯕ ꯊꯕꯛ ꯇꯧꯗꯨꯅ ꯑꯁꯨꯝ ꯂꯩꯕꯗꯨꯁꯨ ꯃꯥ ꯋꯥꯔꯧꯏ ꯍꯦꯟꯅ ꯋꯥꯔꯧꯔꯤꯕꯅ ꯈ꯭ꯔꯤꯁꯇꯤꯅꯥꯒ ꯂꯣꯏꯅꯕ ꯑꯗꯨꯅꯤ ꯊꯧꯁꯥꯕꯤꯗꯕ ꯃꯌꯥꯝꯁꯤꯗ ꯂꯩꯅꯥꯁꯨ ꯍꯜꯂꯔꯣꯏꯒꯦ ꯈꯟꯈ꯭ꯔꯦ ꯑꯍꯤꯡꯗꯨꯃꯗꯤ ꯄꯥꯎ ꯑꯃꯗꯤ ꯆꯥꯎꯕꯗ ꯈꯪꯍꯟꯈꯤꯕꯅꯤ ꯂꯩꯅꯥꯅ ꯃꯥ ꯍꯜꯂꯛꯂꯔꯣꯏ ꯍꯥꯏꯕꯗꯣ ꯁꯣꯝꯗ ꯔꯤꯁꯤꯗꯤ ꯂꯩꯅꯥꯕꯨ ꯃꯆꯦꯅ ꯐꯨꯕꯤꯈꯤ ꯍꯥꯏꯕꯗꯨꯒꯤ ꯋꯥꯈꯜꯗ ꯃꯥꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯏꯃꯨꯡꯗꯨꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯃꯤꯅꯨꯡꯁꯤ ꯄꯤꯕꯤꯗ꯭ꯔꯕ ꯁꯥ ꯉꯥꯒꯨꯝ ꯈꯟꯗꯨꯅ ꯏꯟꯊꯣꯛꯂꯒ ꯄꯪꯂꯩꯗ ꯂꯩꯍꯟꯕ ꯃꯌꯥꯝꯁꯦ ꯈꯜꯂꯨꯕꯗ ꯅꯨꯄꯥ ꯃꯥꯁꯨ ꯄꯦꯟꯖꯗ꯭ꯔꯦ ꯃꯌꯥꯝꯅ ꯑꯣꯛꯇꯕ ꯍꯤꯡꯆꯥꯕ ꯍꯥꯏꯅ ꯊꯤꯅ ꯊꯤꯅ ꯉꯥꯡꯗꯨꯅ ꯂꯩꯔꯤꯕ ꯃꯍꯥꯛꯄꯨ ꯊꯧꯗꯣꯛ ꯑꯃꯅ ꯃꯥꯒ ꯂꯨꯍꯣꯡꯂꯒ ꯂꯥꯛꯈꯤꯕꯤ ꯃꯍꯥꯛꯅꯗꯤ ꯃꯤꯅꯨꯡꯁꯤ ꯎꯠꯈꯤꯕꯅꯤ ꯃꯥꯒꯤꯗꯃꯛ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯗꯅ ꯃꯥꯕꯨ ꯍꯜꯂꯛꯄꯁꯨ ꯉꯥꯏꯈꯤ ꯁꯦꯕꯥ ꯇꯧꯏ ꯇꯧꯕ ꯌꯥꯕ ꯈꯨꯗꯤꯡ ꯇꯧꯕꯤꯔꯤ ꯁꯦꯟꯅꯕꯤ ꯑꯗꯨꯒ ꯃꯥꯅꯗꯤ ꯀꯨꯞꯅ ꯁꯦꯟꯅꯕꯤꯗ꯭ꯔꯤ ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅꯁꯨ ꯅꯨꯡꯁꯤꯕꯗꯤ ꯃꯥꯁꯨ ꯐꯥꯎꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯃꯨꯛ ꯑꯃꯨꯛ ꯅꯤꯁꯥꯗꯨꯒꯤ ꯃꯌꯥꯏꯅ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯉꯥꯎꯕ ꯃꯤꯁꯛ ꯑꯃ ꯑꯣꯜꯂꯤ ꯃꯔꯥꯜ ꯑꯃꯠꯇ ꯂꯩꯖꯗꯕꯤꯅꯤ ꯍꯥꯏꯕ ꯋꯥꯐꯝꯗꯣ ꯈꯪꯂꯛꯄꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕꯁꯨ ꯐꯥꯎꯕꯅꯤ ꯈꯜꯂꯨꯔꯒ ꯔꯤꯁꯤ ꯌꯥꯝꯅ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦ ꯏꯃꯨꯡꯁꯤꯗ ꯂꯩꯅꯥꯅ ꯀꯔꯝꯕ ꯐꯤꯕꯝꯗ ꯅꯍꯥꯟ ꯃꯈꯩ ꯂꯩꯔꯤꯕ ꯍꯥꯏꯕꯗꯣ ꯈꯜꯂꯨꯔꯒ ꯃꯊꯥꯅꯨꯡꯗ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯒ ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯕ ꯋꯥꯍꯩꯁꯨ ꯍꯥꯏꯅꯤꯡꯂꯦ ꯐꯠꯇ꯭ꯔꯕ ꯁꯥ ꯃꯀꯣꯟꯁꯤꯗ ꯋꯥꯔꯕꯁꯨ ꯋꯥꯏ ꯍꯥꯏꯗꯨꯅ ꯄꯦꯟꯊꯣꯛꯅ ꯍꯤꯡꯂꯝꯕꯤ ꯃꯍꯥꯛꯅ ꯌꯨꯝꯁꯤꯗ ꯂꯥꯛꯇ꯭ꯔꯕꯗ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯏꯃꯨꯡꯒꯤ ꯄ꯭ꯂꯥꯟꯅꯤ ꯍꯥꯏꯕꯁꯨ ꯈꯪꯂꯦ ꯔꯤꯁꯤ ꯃꯈꯨꯠꯃꯛꯅ ꯂꯣꯏꯅ ꯍꯦꯛ ꯍꯥꯠꯅꯤꯡꯉꯤ ꯃꯥꯒꯤ ꯏ ꯃꯔꯤ ꯑꯣꯏꯔꯕꯁꯨ ꯑꯁꯨꯛ ꯐꯠꯇꯕ ꯍꯥꯏꯅ ꯃꯌꯥ ꯀ꯭ꯔꯛ ꯆꯤꯛꯇꯨꯅ ꯈꯥꯡꯂꯦ ꯅꯈꯣꯏꯅ ꯍꯤꯡꯂꯤꯕꯁꯦ ꯏꯆꯝ ꯆꯝꯕ ꯇꯨꯁꯣꯟꯕ ꯀꯌꯥꯕꯨ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅꯅꯕ꯭ꯔꯥ ꯂꯝꯆꯠ ꯆꯨꯝꯗꯕ ꯂꯝꯕꯤꯗꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄꯨꯁꯤꯟꯅꯕ ꯍꯣꯠꯅꯔꯤ ꯌꯥꯗ꯭ꯔꯒꯅ ꯃꯤꯕꯨ ꯁꯥ ꯉꯥꯒꯨꯝ ꯐꯨꯕ ꯑꯩ ꯁꯤꯗ꯭ꯔꯤꯉꯩ ꯅꯣꯏ ꯍꯥꯟꯅ ꯃꯨꯠꯊꯠꯂꯝꯈꯤꯅꯤ ꯔꯤꯁꯤ ꯃꯥꯒꯤ ꯔꯨꯝꯗ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯨꯔꯒ ꯊꯨꯅꯃꯛ ꯂꯩꯅꯥꯒꯤ ꯔꯨꯝꯗ ꯂꯥꯛꯏ ꯊꯣꯡꯗꯨ ꯍꯥꯡꯂ ꯆꯪꯂꯛꯏ ꯐꯃꯨꯡꯗ ꯂꯩꯔꯤꯕ ꯐꯣꯟꯗꯨ ꯎꯔꯦ ꯆꯪꯁꯤꯜꯂꯒ ꯂꯣꯛ ꯍꯥꯡꯉꯤ ꯅꯣꯇꯤꯐꯤꯀꯦꯁꯟꯗ ꯃꯥꯂꯦꯝꯒꯤ ꯃꯤꯁ ꯀꯣꯜ ꯌꯥꯝ ꯂꯩꯔꯝꯃꯤ ꯗꯥ ꯃꯥꯂꯦꯝ ꯍꯥꯏꯅ ꯁꯦꯞ ꯇꯧꯔꯤꯕ ꯃꯤꯡꯗꯣ ꯏꯐꯣꯡ ꯐꯣꯡꯅ ꯆꯣꯡꯊꯣꯛꯂꯤ ꯔꯤꯁꯤ ꯃꯗꯨ ꯎꯕꯗ ꯂꯣꯛ ꯐꯠ ꯇꯧꯁꯤꯟꯈ꯭ꯔꯦ ꯀꯅꯥꯁꯨ ꯈꯪꯂꯣꯏꯗꯕ ꯃꯊꯟꯗ ꯂꯩꯔꯤꯕ ꯀꯥꯗꯨꯗ ꯃꯄꯨ ꯈꯪꯗ ꯄꯥꯏꯔꯨꯔꯤꯕ ꯐꯣꯟꯗꯣ ꯏꯀꯥꯏꯕꯒꯨꯝ ꯇꯧꯔꯤ ꯍꯧꯖꯤꯛꯇ ꯃꯩ ꯍꯧꯅ ꯁꯥꯎꯔꯝꯕ ꯅꯨꯄꯥꯗꯣ ꯖꯦꯂꯁ ꯂꯣꯝꯗ ꯑꯣꯟꯊꯈ꯭ꯔꯦ ꯃꯄꯨꯛꯅꯤꯡ ꯄꯤꯛꯁꯤꯜꯂꯛꯄꯅꯤ ꯈꯝꯕꯟꯕꯗꯨꯅ ꯂꯨꯍꯣꯡꯂꯕ ꯅꯨꯄꯤꯁꯤꯗ ꯀꯣꯜ ꯇꯧꯔꯛꯏꯁꯤꯅ ꯀꯩꯗꯧꯕꯒꯦ ꯑꯅꯤꯁꯤ ꯅꯍꯥꯟꯈꯩꯁꯨ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅꯕ ꯖꯥꯠꯂꯥ ꯔꯤꯁꯤ ꯍꯥꯏꯐꯦꯠ ꯈꯜꯂꯤ ꯑꯩꯕꯨ ꯀꯣꯜ ꯂꯤꯁꯤ ꯌꯦꯡꯁꯤꯔꯥ ꯃꯤꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯅ ꯀꯣꯜ ꯇꯧꯔꯛꯄꯁꯤꯕꯨ ꯑꯩꯕꯨ ꯌꯦꯡꯒꯗ꯭ꯔꯅꯦ ꯍꯦꯔꯥ ꯃꯥꯗꯤ ꯑꯩꯒ ꯂꯨꯍꯣꯡꯗꯕ ꯅꯨꯄꯤꯅꯤ ꯅꯨꯡꯁꯤꯅꯔꯝꯂꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯕ ꯃꯥꯅ ꯑꯇꯣꯞꯄ ꯅꯨꯄꯥꯅ ꯀꯣꯜ ꯇꯧꯔꯛꯑꯒ ꯑꯩꯅ ꯀꯤꯒꯗ꯭ꯔꯥ ꯋꯥꯗꯨ ꯃꯔꯨꯝ ꯁꯣꯜꯂꯒ ꯂꯣꯛꯇꯣ ꯑꯃꯨꯛ ꯍꯥꯡꯂꯒ ꯀꯣꯜ ꯂꯤꯁꯇꯨꯗ ꯆꯪꯂꯒ ꯌꯦꯡꯉꯤ ꯀꯣꯜ ꯍꯤꯁꯇ꯭ꯔꯤꯗ ꯈꯔꯗꯤ ꯌꯥꯎꯔꯝꯂꯦ ꯔꯤꯁꯤ ꯑꯃꯨꯛ ꯈꯜꯂꯤ ꯑꯩꯒꯤ ꯅꯝꯕꯔꯕꯨ ꯍꯥꯞꯄꯤꯗꯦ ꯑꯗꯨꯒ ꯃꯁꯤ ꯅꯨꯄꯥ ꯑꯁꯤꯒꯗꯤ ꯋꯥꯔꯤꯒ ꯁꯥꯏꯅꯦ ꯅꯨꯡꯁꯤꯅꯔꯝꯃꯦꯗꯅꯕꯨ ꯍꯧꯖꯤꯛꯐꯥꯎ ꯅꯨꯡꯁꯤꯅꯔꯗꯤ ꯅꯕꯥꯅꯤꯃꯛ ꯆꯩꯅꯤꯕꯅꯤ ꯋꯥꯈꯜꯗꯣ ꯑꯃꯔꯣꯝꯗ ꯆꯠꯈ꯭ꯔꯦ ꯈꯟꯅ ꯈꯟꯅ ꯐꯃꯨꯡꯗ ꯒꯤꯠ ꯐꯝꯊꯩ ꯍꯟꯗꯛꯇꯤ ꯔꯤꯁꯤ ꯒꯦꯂꯔꯤꯗ ꯐꯠ ꯆꯪꯉꯛꯏ ꯑꯍꯥꯟꯕ ꯐꯣꯇꯣꯗꯣ ꯃꯥꯒꯤ ꯑꯣꯏꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯔꯤꯁꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯥꯅꯤ ꯃꯥ ꯃꯁꯥꯅꯤ ꯕꯣꯛꯁꯤꯡ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝꯒꯤ ꯐꯣꯇꯣꯅꯤ ꯐꯣꯇꯣ ꯑꯦꯜꯕꯝꯗꯒꯤ ꯂꯩꯅꯥꯅ ꯐꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯅꯝꯈꯤꯕꯅꯤ ꯕꯣꯛꯁꯤꯡꯒꯤ ꯗ꯭ꯔꯦꯁꯁꯨ ꯁꯦꯠꯂꯤ ꯅꯣꯛꯐꯦꯠꯁꯨ ꯇꯧꯔꯤ ꯃꯁꯥꯒꯤ ꯁꯛꯐꯝ ꯌꯦꯡꯖꯔꯒ ꯔꯤꯁꯤꯁꯨ ꯅꯨꯡꯁꯤꯅ ꯃꯃꯣꯟ ꯅꯣꯛꯂꯛꯏ ꯈꯖꯤꯛ ꯌꯥꯎꯔꯤꯕ ꯐꯣꯇꯣꯗꯣ ꯑꯗꯨꯈꯛ ꯅꯠꯇꯦ ꯃꯥꯅ ꯊꯥꯏꯅ ꯀꯣꯏꯕ ꯆꯠꯈꯤꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯤ ꯀꯦꯃꯦꯔꯥ ꯑꯃ ꯄꯥꯏꯔꯒ ꯐꯣꯇꯣ ꯅꯝꯕꯒꯤ ꯄꯣꯁ ꯇꯧꯕ ꯑꯃꯁꯨ ꯌꯥꯎꯔꯤ ꯁꯛꯐꯝꯅ ꯑꯣꯟꯗ꯭ꯔꯤꯉꯩ ꯀꯨꯆꯨꯅ ꯐꯖꯔꯤꯉꯩꯒꯤꯅꯤ ꯍꯧꯖꯤꯛꯇꯤ ꯗꯥꯛꯐꯝꯁꯨ ꯃꯔꯥꯡ ꯀꯥꯏꯔꯦ ꯀꯨꯆꯨꯁꯨ ꯈꯖꯤꯛ ꯃꯝꯁꯤꯜꯂꯦ ꯃꯔꯝꯗꯤ ꯅꯨꯡꯁꯥꯗꯇ ꯂꯩꯕꯅꯅꯤ ꯅꯨꯡꯊꯤꯜ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃꯁꯨ ꯒꯨꯂꯤꯒꯤ ꯔꯤꯑꯦꯛꯁꯟꯅ ꯂꯝꯕꯤ ꯃꯊꯛꯇ ꯇꯨꯝꯗꯨꯅ ꯂꯩꯕꯁꯨ ꯌꯥꯎꯕꯅꯤ ꯃꯗꯨꯅ ꯀꯨꯆꯨꯗꯤ ꯍꯥꯟꯅꯒꯨꯝ ꯉꯧꯗ꯭ꯔꯦ ꯒꯦꯂꯔꯤꯗꯨꯗ ꯌꯥꯎꯔꯝꯂꯤꯕ ꯐꯣꯇꯣꯗ ꯎꯕꯗ ꯉꯛꯂꯤ ꯔꯤꯁꯤꯗꯤ ꯁꯤꯗꯤ ꯀꯃꯥꯏꯅ ꯐꯣꯟ ꯁꯀ꯭ꯔꯤꯟꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯤꯉꯩ ꯃꯦꯁꯦꯖ ꯑꯃ ꯑꯃꯨꯛ ꯐꯠ ꯄꯥꯏꯁꯤꯜꯂꯛꯏ ꯃꯥꯂꯦꯝꯒꯤꯅꯤ ꯂꯩꯅꯥ ꯀꯣꯜꯁꯦ ꯑꯃꯨꯛꯇ ꯄꯥꯏꯔꯛꯑꯣ ꯅꯪꯅ ꯏꯐꯝꯗꯒꯤ ꯀꯣꯏꯆꯦꯟ ꯆꯦꯟꯅꯕ ꯍꯣꯠꯅꯔꯤꯁꯤ ꯀꯩꯒꯤꯅꯣ ꯅꯪ ꯉꯁꯤꯁꯨ ꯁ꯭ꯀꯨꯜ ꯂꯥꯛꯇꯦ ꯍꯌꯦꯡꯗꯤ ꯑꯩ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯀꯅꯤ
ꯊꯣꯡꯒꯥꯜꯗ ꯉꯥꯏꯔꯝꯒꯅꯨ ꯍꯥꯏꯔꯗꯤ ꯄꯨꯡ 4ꯗ ꯑꯩ ꯅꯣꯏꯒꯤ ꯂꯩꯔꯛ ꯃꯆꯤꯟꯗꯨꯗ ꯅꯪꯕꯨ ꯉꯥꯏꯔꯝꯒꯦ ꯀꯣꯜꯁꯦ ꯄꯥꯏꯗ꯭ꯔꯁꯨ ꯅꯪ ꯃꯦꯁꯦꯖꯁꯤꯗꯤ ꯄꯥꯎꯀꯣ ꯍꯨꯔꯥꯟꯕ ꯁꯥꯔꯒ ꯃꯦꯁꯦꯖꯇꯨꯁꯨ ꯑꯃꯨꯛ ꯄꯥꯊꯣꯛꯂꯦ ꯔꯤꯁꯤ ꯃꯥꯂꯦꯝꯗ ꯁꯥꯎꯅꯤꯡꯂꯕꯁꯨ ꯀꯩꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯤꯕꯁꯦ ꯃꯥꯂꯦꯝꯒ ꯍꯥꯟꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯝꯃꯤ ꯍꯥꯏꯕꯗꯨꯅꯅꯤ ꯌꯥꯝꯅ ꯁꯥꯎꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯥꯗꯤ ꯂꯩꯅꯥꯒ ꯀꯔꯤꯁꯨ ꯈꯪꯅꯕ ꯅꯠꯇꯦ ꯃꯥꯅꯁꯨ ꯇꯊꯤ ꯇꯧꯕꯤꯔꯤ ꯍꯟꯅꯁꯨ ꯌꯦꯡꯕꯤꯗꯦ ꯀꯧꯁꯨ ꯀꯧꯕꯤꯗꯦ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯅꯤꯁꯥ ꯆꯥꯁꯤꯟꯕ ꯅꯨꯃꯤꯠꯇ ꯆꯣꯏꯔꯣꯜ ꯄꯥꯔꯣꯟ ꯃꯊꯃꯣꯏꯗ ꯐꯥꯎꯕ ꯋꯥ ꯀꯌꯥꯗꯤ ꯅꯤꯁꯥꯒꯤ ꯃꯌꯥꯏꯅ ꯏꯀꯥꯏ ꯈꯪꯗꯅ ꯃꯌꯥꯝ ꯑꯃ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯑꯅꯝꯕ ꯃꯇꯝꯗ ꯔꯤꯁꯤ ꯂꯩꯅꯥꯒ ꯑꯣꯟꯁꯤꯟꯅꯗꯦ ꯃꯔꯝ ꯑꯁꯤꯅ ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯗꯅ ꯂꯥꯛꯂꯕꯁꯨ ꯂꯩꯅꯥꯒ ꯈꯪꯅꯔꯝꯃꯤ ꯍꯥꯏꯕ ꯋꯥꯗꯨꯗ ꯃꯥ ꯀꯥ ꯍꯦꯟꯅ ꯁꯥꯎꯖꯟꯕ ꯉꯝꯗꯕꯅꯤ ꯃꯥꯒꯤ ꯍꯛ ꯑꯃꯠꯇ ꯂꯩꯇꯕꯒꯨꯝꯁꯨ ꯐꯥꯎꯖꯩ ꯐꯥꯎꯕꯝꯁꯨ ꯊꯣꯛꯏ ꯂꯨꯍꯣꯡꯂꯕꯁꯨ ꯃꯃꯤꯡꯇꯒꯤꯅꯤ ꯑꯅꯤꯗꯨꯅ ꯂꯩꯅꯔꯤꯕ ꯃꯑꯣꯡꯗꯣ ꯅꯧꯅ ꯅꯨꯡꯁꯤ ꯌꯦꯅꯤꯡ ꯆꯣꯡꯂꯛꯄꯒꯤ ꯍꯧꯅꯁꯥ ꯅꯨꯡꯁꯤꯖꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯂꯝꯂꯥꯟꯕ ꯑꯃꯒ ꯋꯥꯔꯤ ꯁꯥꯕꯗ ꯖꯦꯂꯁ ꯀꯥꯕ ꯑꯗꯨꯒꯤ ꯏꯍꯨꯜꯗꯨꯅꯤ ꯆꯞ ꯆꯥꯅ ꯔꯤꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯔꯤꯕꯁꯦ ꯂꯨꯍꯣꯡꯉꯦ ꯈꯪꯅ ꯃꯦꯁꯦꯖ ꯊꯥꯕ ꯁꯥꯏ ꯕ꯭ꯂꯣꯛ ꯄꯤꯁꯜꯂꯁꯤꯔꯅꯦ ꯃꯁꯤꯕꯣ ꯑꯗꯨꯒ ꯍꯌꯦꯡ ꯐꯣꯟ ꯃꯄꯨꯅ ꯈꯪꯂꯗꯤ ꯑꯁ ꯏꯀꯥꯏꯖꯩꯗꯩ ꯐꯣꯟꯗꯣ ꯑꯃꯨꯛ ꯂꯣꯛ ꯇꯧꯁꯤꯟꯈ꯭ꯔꯦ ꯍꯤꯡꯁꯥꯕꯅꯤ ꯁꯣꯟꯅꯕ ꯃꯌꯥꯝꯗꯨꯅ ꯀꯤ ꯍꯪꯒꯣꯏꯕ ꯅꯨꯄꯥꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯣꯟꯕ ꯖꯒꯥ ꯑꯃꯗꯤ ꯂꯩꯅꯥꯅ ꯑꯣꯏꯔꯤ ꯏꯀꯥꯏꯖꯩ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯏꯄꯛ ꯄꯛꯁꯗ ꯃꯆꯤꯟꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯃꯇꯧꯗꯨꯗ ꯅꯨꯡꯁꯤꯔꯣꯏꯗꯕ ꯀꯅꯥꯅꯣ ꯍꯜꯂꯛꯇ꯭ꯔꯦ ꯂꯩꯅꯥ ꯅꯨꯃꯤꯠꯇꯨꯃꯗꯤ ꯔꯤꯁꯤꯁꯨ ꯔꯨꯝꯗꯨꯗꯒꯤ ꯊꯣꯛꯂꯒ ꯃꯥꯒꯤ ꯔꯨꯝꯗ ꯀꯥꯈꯠꯈ꯭ꯔꯦ ꯆꯤꯟꯖꯥꯛ ꯆꯥꯕꯒꯤ ꯃꯇꯝ ꯌꯧꯔꯕꯗ ꯈꯥꯡꯕ ꯉꯝꯗ ꯅꯣꯡꯃꯒꯤ ꯍꯦꯕꯤꯠ ꯑꯣꯏꯔꯕ ꯃꯆꯤꯟꯖꯥꯛꯇꯣ ꯆꯥꯁꯤꯜꯂꯤ ꯅꯦꯅꯥ ꯇꯥꯔꯕꯗ ꯊꯃꯣꯏꯗ ꯐꯥꯎꯕ ꯅꯨꯡꯁꯤꯕꯁꯨ ꯃꯊꯧ ꯃꯔꯝ ꯈꯪꯈꯤꯗ꯭ꯔꯦ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯇꯨꯝꯊꯈ꯭ꯔꯦ ꯔꯤꯁꯤ ꯑꯍꯤꯡꯗꯨꯃꯗꯤ ꯂꯩꯅꯥ ꯃꯄꯥꯝꯗ ꯂꯩꯔꯦ ꯃꯥꯁꯨ ꯄꯥꯈꯠꯆꯕꯅꯗꯤ ꯂꯣꯏꯔꯦ ꯂꯩꯔꯤꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯗꯣ ꯁꯣꯔ ꯆꯥꯅꯤꯡ ꯆꯃꯥꯡ ꯇꯥꯗ꯭ꯔꯕꯅꯤ ꯃꯀꯣꯛ ꯉꯥꯎꯈꯤꯕꯗꯨꯒ ꯍꯤꯞꯂꯤ ꯃꯥꯁꯨ ꯍꯤꯞꯂꯕꯁꯨ ꯄꯣꯊꯥꯕ ꯅꯠꯇꯦ ꯍꯪꯂꯛꯏ ꯄꯥꯈꯠꯆꯅ ꯃꯕꯣꯛꯇ ꯑꯕꯣꯛ ꯃꯁꯨꯒꯤ ꯃꯇꯧ ꯎꯔꯒ ꯈꯪꯉꯤ ꯄꯥꯈꯠꯂꯦ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯊꯦꯝꯅꯕ ꯍꯣꯠꯅꯔꯛꯏ ꯀꯩꯗꯧꯔꯦ ꯑꯕꯣꯛ ꯌꯨꯝꯗ ꯑꯩ ꯀꯃꯥꯏꯅ ꯇꯧꯅꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯕꯣꯛ ꯂꯩꯔꯤꯁꯤꯗꯤ ꯃꯤꯕꯨ ꯑꯣꯠꯂꯒ ꯅꯨꯡꯉꯥꯏꯕ ꯃꯐꯝꯗꯨꯗ ꯂꯩꯕ ꯍꯧꯅꯗꯦ ꯑꯕꯣꯛ ꯅꯪꯒꯤ ꯈꯟꯕꯗꯅꯦ ꯌꯥꯝꯅ ꯋꯥꯏ ꯆꯠꯈ꯭ꯔꯅꯨ ꯏꯁꯨꯒꯤ ꯂꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯊꯤꯈ꯭ꯔꯦꯗ ꯏꯁꯨ ꯃꯥꯂꯦꯝꯗ ꯂꯩꯖꯔꯝꯂꯕꯗꯤ ꯋꯥꯗꯨ ꯂꯣꯏꯗꯦ ꯂꯩꯅꯥꯅ ꯊꯠꯂꯤ ꯑꯕꯣꯛ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯙꯥꯃꯥꯂꯦꯝꯒꯤ ꯄꯨꯟꯁꯤꯗ ꯑꯩ ꯌꯦꯠꯅꯤꯡꯗꯦ ꯑꯩꯅ ꯁꯣꯏꯔꯒ ꯃꯥꯕꯨꯁꯨ ꯃꯁꯛ ꯊꯤꯍꯟꯕ ꯑꯩ ꯄꯥꯝꯗꯦ ꯑꯕꯣꯛ ꯃꯥꯁꯨ ꯂꯨꯍꯣꯡꯗꯧꯔꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯃꯗꯨꯒꯤ ꯋꯥꯗꯣ ꯄꯟꯒꯅꯨ ꯑꯕꯣꯛ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃꯗ ꯃꯥꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯖꯁꯟ ꯑꯩꯁꯨ ꯑꯩꯒꯤ ꯑꯋꯥꯕ ꯄꯨꯟꯁꯤꯁꯤꯒ ꯆꯨꯁꯤꯟꯅꯗꯨꯅ ꯍꯤꯡꯂꯤꯕꯁꯤꯗ ꯑꯩ ꯄꯦꯟꯊꯣꯛꯂꯒꯦ ꯑꯕꯣꯛ ꯏꯁꯨꯅ ꯋꯥꯔꯒ ꯂꯩꯕꯗꯣ ꯄꯥꯡꯒꯜ ꯌꯥꯎꯗ꯭ꯔꯕ ꯅꯕꯣꯛ ꯑꯩꯗꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯑꯕꯣꯛꯅ ꯍꯥꯏꯔꯤꯁꯤꯅꯤ ꯋꯥꯔꯕꯁꯨꯅꯦ ꯑꯕꯣꯛꯀꯤ ꯂꯥꯏꯔꯕ ꯌꯨꯝꯁꯤꯗ ꯏꯁꯨ ꯏꯕꯦꯟ ꯂꯩꯁꯤ ꯅꯪ ꯌꯨꯝꯗ ꯍꯟꯈꯤꯕ ꯌꯥꯔꯣꯏꯀꯣ ꯑꯕꯣꯛ ꯅꯁꯨꯒꯤ ꯂꯥꯏꯕꯛꯇ ꯇꯝꯈ꯭ꯔꯕꯅꯤ ꯑꯩ ꯑꯗꯨꯝ ꯂꯩꯒꯦꯗ ꯂꯤꯡꯖꯦꯜ ꯇꯨꯝꯈ꯭ꯔꯦ ꯃꯁꯨ ꯃꯕꯦꯟ ꯑꯅꯤꯅ ꯀꯞꯃꯤꯟꯅꯔꯤ ꯑꯆꯨꯝꯕ ꯄꯨꯝꯅꯃꯛ ꯈꯪꯂꯦ ꯍꯥꯏꯗꯨꯅꯁꯨ ꯀꯅꯥꯗꯅꯣ ꯇꯥꯏꯅꯔꯨꯒꯗꯕ ꯋꯥꯍꯩ ꯃꯆꯥ ꯑꯃ ꯍꯦꯛ ꯆꯤꯟꯗꯒꯤ ꯀꯥꯡꯊꯣꯛꯂꯨꯕꯗ ꯑꯣꯟꯁꯤꯜꯂꯒ ꯆꯩꯕꯤꯒꯅꯤ ꯀꯅꯥ ꯂꯩꯖꯗꯦ ꯃꯄꯥꯡꯒꯜ ꯁꯣꯜꯂꯤ ꯃꯈꯣꯏꯅ ꯉꯝꯂꯅꯤ ꯍꯥꯏꯕꯒꯤꯗꯃꯛ ꯅꯝꯁꯤꯟꯕꯤꯈꯤꯕꯅꯤ ꯃꯤꯕꯨ ꯑꯣꯠꯂꯒ ꯅꯨꯡꯉꯥꯏꯊꯣꯛꯂꯤꯕ ꯃꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯀꯨꯏꯅ ꯆꯠꯀꯗ꯭ꯔꯥ ꯑꯇꯦꯟꯕ ꯃꯇꯝꯒꯤ ꯃꯤꯅꯣꯛꯇꯨꯗ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯃꯈꯣꯏꯗꯤ ꯃꯅꯤꯡ ꯇꯝꯂꯤ ꯅꯨꯡꯉꯥꯏꯔꯤ ꯍꯧꯈ꯭ꯔꯦ ꯑꯍꯤꯡꯗꯨꯃꯁꯨ ꯑꯋꯥꯕꯅ ꯍꯦꯟꯅ ꯃꯤꯀꯨꯞ ꯑꯃ ꯑꯣꯏꯗꯨꯅ ꯁꯣꯝꯗ ꯃꯥꯂꯦꯝꯒꯤ ꯏꯃꯨꯡꯗꯅꯤ ꯃꯧ ꯑꯣꯏꯈ꯭ꯔꯕ ꯂꯨꯍꯣꯡꯈ꯭ꯔꯕ ꯅꯨꯄꯤ ꯑꯃꯗ ꯉꯥꯎꯗꯨꯅ ꯂꯩ ꯍꯥꯏꯕ ꯈꯪꯕꯅ ꯂꯨꯍꯣꯡꯕꯁꯨ ꯌꯥꯔꯤꯕ ꯃꯈꯩ ꯊꯨꯖꯤꯜꯂꯤ ꯑꯁꯤꯈꯛꯁꯨ ꯅꯠꯇꯅ ꯂꯩꯅꯥꯒꯤ ꯑꯁꯣꯏꯕ ꯇꯟꯖꯥ ꯉꯥꯏꯔꯒ ꯂꯩꯕꯅꯤ ꯍꯧꯖꯤꯛꯁꯨ ꯃꯄꯥ ꯏꯕꯨꯡꯉꯣ ꯀꯦꯁꯣ ꯁ꯭ꯀꯨꯜꯗ ꯂꯩꯅꯥ ꯂꯩꯕꯁꯦ ꯃꯥꯁꯨ ꯄꯥꯝꯗꯦ ꯍꯦꯛ ꯍꯥꯏꯕ ꯌꯥꯗꯗꯅ ꯈꯥꯡꯂꯤꯕꯅꯤ ꯆꯥꯛ ꯆꯥꯔꯤꯕꯅꯤ ꯄꯨꯟꯅ ꯃꯈꯣꯏꯁꯨ ꯋꯥꯗꯨ ꯃꯄꯥꯟ ꯍꯥꯟꯅ ꯍꯧꯗꯣꯔꯛꯏ ꯏꯕꯨꯡꯉꯣ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯂꯦꯞꯂꯕꯅꯤꯅ ꯅꯪ ꯆꯠꯊꯣꯛꯄꯗꯣ ꯈꯔ ꯂꯦꯞꯄꯨ ꯌꯨꯝꯒꯤ ꯀꯔꯤ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯌꯦꯡꯁꯤꯜꯂꯣ ꯃꯃꯥ ꯏꯕꯦꯝꯃ ꯌꯁꯣꯗꯥꯗ ꯌꯥꯎꯁꯤꯜꯂꯛꯏ ꯑꯗꯨꯅꯤ ꯂꯩꯀꯥꯏꯒꯤ ꯅꯃꯥꯟꯅꯕ ꯑꯅꯤꯁꯨꯅꯦ ꯂꯥꯛꯂꯝꯕꯅꯤ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯁꯨꯔꯦ ꯑꯗꯨꯒꯅꯦ ꯃꯥꯗꯤ ꯌꯨꯝꯗ ꯉꯥꯏꯍꯥꯛꯇ ꯂꯩꯇꯕꯒꯤ ꯊꯦꯡꯅꯗꯕ ꯃꯤꯅ ꯀꯔꯤ ꯇꯧꯕ ꯌꯥꯕ ꯍꯪꯕ ꯂꯥꯛꯂꯤꯕꯗꯣ
Mana Tausade, Karino Kangde Aweba Malim, Saksabado Lepi. I used to have Paya the Dorinima, Yum Kalution Bagidi, Twin later Bracale, Kaibulushludoino, Yare Nangi Kadi Yarni Baba, Ado Keso Malim the Yinglaga Kaidore Long was Yam Tumuli, a civil exam mataningly, school the labor say boring yam directly. Marini Kangi Machagido, Lenagi Watokagi, exam power piram than a Torah Kibani. Lenaga Naxin and the Bohona Bada, school the Amulashile. House the Nalong, but I don't know Bagi, Upai Amamu Ying the Libani. Angang Maxamak Funatana, Hanga Kimarido, Mapa Mama Anina Kangi. Malim Misakri Kaluradi, Mapa Mama Anido, Machada Tukimatic Saurabani. Adobo Matanda Yabu Machani, Tina Chaba Sawangam the Duna, Machada Nasi Pauba, Akan Muai Tadri. Housing a Mugluhong Lasi Haiduna, Yanaraba Matamsida, Civil Service Exam Tanning Haina, Angang Machagum Namu, Mamari directly. Nasidi Mapado, sounding the Duna Machabu Jay. Tarabasul Lagataro, Luhong the Badiara, Matam Lemna Krabanina, Hosing Madugi Matam Hele. Mali, Mapada Fadingly. Mapagi konwak laptop betuda mama supakali. Malimna, kay gino babagi imagana ay buat suyam na luhong ham na pamise. Kesona, nang giwakal nang natori ba mayam do pam da bagi. Mau koy raga mau nushinaraga pay khali sibo karamba wakal no nangi. Asiguma pam da ba mayam say, tabak oy no antok tringi, mama mapa amoyna, mapa mama amoyna. Ay koy di isa sina da bayade, fahaning da bayade. Matam charingi laptok na han da bayada bani. Nupim Jama so handene. Hosik Irang Chin be a magum lady, Chinchina open but a hina dene. Malimna Baba, Kaino Baban Haise Keso Pingaling a city. Ipasu Paulo in a tie, Kanana Karitori, Lo in a Kangine, Kansina dosina the labor Giwani. Migi Punsi the Kusu things in Inde. What hooks are we do nang sum luina do go dine, Ipayam and Sour Nico. Aduga my school Susayam the Nide, Lotolani. Haying Mapakan she post notice to Ungani. Mali Mapada Munni Yingli, Kondi Wang like the Hide Itamna. Baba, Madi school to the gi, Magi Punsi Talibani. Manau Pisu Madugi salary in a lyingly. Minushi later, but it obigano. Condition a yada to na lepoigani. Maram Fasan Hang Biko. Hang Biki Canabalati. I need Lotolani Harry Lotolani. A top was asking so Karikariam Hide Ipada. Hantakti Malim, Chari Basak Peto, Kagan in Toraga, Fuhawali. Migi Mawalaga, Babung school the Yitam talk to Mama. Mabu Satra Satri, never the young Patabro. Angang in a palm was at the money. Babasu in Bune, Adum Kangangani. Angang the gift big lobby. Aduza the Kangani. School Amafuangi Haradi, Ozaga Satragagi relationship has a labor so, quite a gimaru even Kali. Adoguma Magul lady Boza Mabu, Mina Karikari, Haini Haidana, Pavana Tantopa the Canavasicano. Keso Hande. Isa Manga the Bagisar, Irani to Maglagi. Kai Hensin Bapau Lactring, Tantoki with a furry. Luhola Bamana Hotel in the Palm Magasule and Blahabadai. Malim Conkalapna Baba Adogumadu Pidu, Nang Soluinary. Hoi, yai. Pakang Lesa oiring a Adok Nushinaramba, a Koisumatam do the Imo Uzeragi Haidana, Chepnum Laki, Nushina Toki, Adogalam Ketlam Haidana Luhonkre, Mapunsi Amada Lake Rabamana, Ipane, Wamakataning Deco. Malim Kumlam de Makut Ham Dog Lagatokre. Yashoda Mapuri Babu Patari. As Makwebaba, Todo Tolam Dicida, Irians and Hinasiba. Nupi Masado Nushinaram Labanina. Tokek the Burak Ladi, Paraktar and Yequebo. Burak Langana, Yumsida Yipun Sigitan Tokini, Kongol Taloi. Manangam Batorak Ladi, Aso Enangam Bato Batab. As Parese, I am the Tim Loki, Mangzadori Bese Quaitangni. Ichase Matantani. Tarik lip Narabani, Manamrato, Bokesu Yaroida. A Pasan Hage, Pingat Kanukadogi. Nupi Masase, School Sasang Pasan and Idina, Loktokani, any Loktokani. Hoini Adodum Tokro, Nachano pass the Hiranova. Chaxis Abirose, a Ibungi Manatane among Tasang Lukigi. Wado Hiram Laga Yeshoda Tokre, Mapado, Chak to Sabo Mohori, Piba Mamani Taunariba Mayamdo. Matangi no midni, Ayuki Puntara doida, Yasna Mayum the Jangli, Vihin Basu Yori.
Risi he kadaidino chatkadabagi thorakpaga thengnarure anido mayoknana lepi. Yasnado manaunupa obada kitang khautak Rishi suni yuhen baga masega obada maching kangkiduna prapap changsilaga yuhen bagi fariki collar do tap pairui. Aina kari haiki saram chachat panoidi yum sida changa kano haidro nang sida kado wala ino ha yuhen ba mayam bagi makhuto thadok na mamui mafam se agi yumne tamogi kai rat leidana no ngang lidubo khangaude khut hekta yauri thazilli mamai duda yasna su hingchabini Rishida minungsi leite Manau nupado phurak paduda magi begdagi thang macha ama lawthoraklaga managanduda muktang chinglei Rishi yuhen bagi collar du thadorakle China du phauna machede yenglei mamit aniduna aduguma matangduda mayambabu khongpaktuna mathabaktuda amuk kauksinbirakle yuhen bana mabuk phattabagi hauna sa khulai di loinaduna adumuk chatlebini yaisna Rishi thang mayana khetkibagi China kholduna laimaida khuru kunthai Sokla du phau maral kha bahande yuhen bagi makhong du ta pairaga laimai da singthaduna mamai du da amuk su khchau du na kinna thinga dawi adu ngamdre Rishi tasaleba makhuddo kanna mui kiri bani satra du da ani do manau ni magi hek manau nupa madugi mnungsi adu dani Rishi na makhut thaba ngamdriba mamit khana muktang yenglamlaga Rishi tapna hawatkhre aduga I thokliba phibam duga adumak magi bullet to thoraga chatkhi Rishi satkrabada yaisna yuhin bada onsili. Now, sopra. Yuhin bhawgalai makhori du pun bagum tauraduna khaudemi. Iche thuna jase. Sida lei bhauna de. Masi sidri bhaw ai yum sida leiroi. Iche karino lawni habado puthoro. Leiramo ising thakera. Yare. Sine bahato lamasu phado ni mase. Gate lom da amuk tang yinglaga yaisna imung du changi tawbaga mangol da chawba yingduna leiramle. Madu ubada yuhen bra prabab changsilaga kaino chawba makok fatwat hairei kaisu tawde nangaina tawkiba mayam do kawraba adu kawdo fai ai kanano khangna nangi khongthango wafam du nang asi phawba kanap tu da haidoktriba natra chawba haidokti haibagu makok hairei phai punsi samna hingzako aswan bi pa se seba tawko ma su kara hingja kisanu aduga wafam amana idai macha try su sumra Kaisu kaide apamba de adum lawni aina lawkini Usat thawaidabani ngangliba mayamdo wa haina ki handrabasu midiengduna amadi tamthina phubikiba mayamduna chawba kiduna wai ama phaw haide tawriba uriba mayamse yenglaga adumak leiri ngasisu machin manawdo beg achawam buthoraklaga yamna thuna satkre yumdu thadoklaga chawba satkriba ani do yenglaga machin de solawi Nakoisune lamsi sibo oyo asuk phataba masi haiba natanane aidi kari shungamdre pen kidre da ichari sina kamdoramba is aibo swai phawba yengludrane chawba kapte da ngaire gate phawba chentholaga yenglui adubu upai lete hanjillakle yumda sokhibadogi pakhatpani adubu Rishidi anaba khangda chathrabani Somda Rishi Haris ka thengnare phibam du da Harisu yamna sawi hidak hapluraba tung anido Rishi gi drug sapam mafam du da family Harisna mi natre nangi nasin nause hato omu yadro nangbu machin yam fatta dai kedo lege Rishi khumde manau nu pada bu thangna yali angakpuni karibu khaliba makok tu da wa machit amata nganglakte litliba sakya tu dai chiru masai malok thoraklaga machin balda thammi Hek thambaga leina amu ningsinglagle pamjadabani tawgano haina thinglambani ngamdre thakpa Rishi fatlaw tholaga hundokre madu ubada Haris ngakna kedore ngasai tuminna leiramba nupado wangangle mana pamdaba posakse ai sizinaroi khanmani adubu ngamde khangbo hai Haris pisumani do sukchinne ma haiba kana Rishi amukso aina di mabulana lawre Mahu Pubi lin amomni khalubagini adubu magi mahu sidi fattaba mahu oiramdre nungshi mahu ni man cheliba ai mabu nungshi khakpre khangi Haristo mamai fatlai tholuraga amuk leishilei aduga khadang namlaga haire karamba sense tano nangna mabu Mahu Pubi ni harise Rishi Harista yinglei aina lana uroba magi fattaba lamchatuda
ꯑꯣ ꯑꯗꯨꯗꯤ ꯅꯪ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯅꯪꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯂꯨꯞꯂꯤꯕ ꯅꯤꯁꯥꯁꯦ ꯊꯥꯗꯣꯛꯂꯒꯦ ꯁꯤꯔꯣ? ꯔꯤꯁꯤ ꯅꯣꯛꯂꯛꯏ꯫ ꯑꯗꯨꯗꯤ ꯉꯝꯗꯧ ꯃꯥꯟꯗꯦꯗ꯫ ꯑꯗꯣ ꯃꯥꯒꯤꯗꯃꯛ ꯈꯜꯂꯒ ꯃꯥꯅ ꯌꯥꯗꯕ ꯊꯕꯛꯁꯤꯗꯤ ꯇꯧꯅꯤꯡꯗꯕ꯫ ꯁꯕꯥꯁ! ꯔꯤꯁꯤ ꯍꯔꯤꯁꯇ ꯌꯦꯡꯂꯒ ꯍꯪꯂꯛꯏ꯫ ꯚꯥꯏ, ꯑꯩ ꯃꯥ ꯎꯔꯒ ꯃꯤꯍꯨꯟ ꯆꯣꯡꯉꯤꯁꯦ ꯀꯩꯒꯤꯅꯣ? ꯍꯔꯤꯁ ꯃꯃꯤꯠ ꯂꯥꯎꯊꯣꯛꯑꯒ ꯑꯗꯨꯝꯕ ꯍꯦꯛ ꯇꯧꯕ꯭ꯔꯥ? ꯇꯧꯏ, ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯏꯀꯥꯏ꯫ ꯀꯨꯏꯗ꯭ꯔꯤ ꯁꯨꯃꯥꯏꯅ ꯇꯧꯔꯛꯏꯁꯦ꯫ ꯍꯔꯤꯁ ꯅꯣꯛꯂꯛꯏ꯫ ꯍꯤꯡ ꯆꯥꯕ ꯅꯪꯒꯤꯁꯨ ꯑꯁꯣꯟꯕ ꯃꯐꯝ ꯑꯃꯗꯤ ꯂꯩꯔꯤꯕꯣꯏꯔꯦ꯫ ꯔꯤꯁꯤ ꯅꯣꯡꯗꯣꯜ ꯊꯛꯇ ꯐꯠ ꯌꯦꯡꯈꯠꯂꯤ꯫ ꯅꯣꯡ ꯇꯥꯔꯛꯀꯗꯧꯔꯦ꯫ ꯑꯩ ꯃꯥꯕꯨ ꯂꯧꯔꯨꯒꯦ꯫ ꯀꯗꯥꯏ ꯆꯠꯈꯤꯒꯦ? ꯃꯌꯨꯝꯗ, ꯉꯔꯥꯡꯗꯒꯤ ꯍꯜꯂꯛꯇꯤꯌꯦ꯫ ꯑꯍꯤꯡ ꯑꯃꯈꯛ ꯃꯥꯅ ꯌꯨꯝꯗ ꯂꯩꯇꯕꯁꯦ ꯏꯍꯥꯡ ꯍꯥꯡꯉꯤ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯗꯦ, ꯑꯗꯨꯕꯨ ꯉꯔꯥꯡꯗꯤ ꯑꯩ ꯇꯨꯝꯕ ꯐꯥꯎ ꯌꯥꯗꯦ꯫ ꯀꯩꯗꯧꯕ ꯌꯥꯎꯒꯦ? ꯍꯔꯤꯁ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕꯒꯨ ꯃꯉꯛ ꯑꯃꯨꯛꯇꯪ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯒꯥꯔꯤꯗ ꯀꯥꯈꯠꯈ꯭ꯔꯦ꯫ ꯉꯝꯗꯣꯔꯤꯕꯣ? ꯑꯩ ꯀꯩꯁꯨ ꯇꯧꯗꯦ, ꯅꯪ ꯍꯜꯂꯣ꯫ ꯑꯗꯨꯈꯛ ꯍꯥꯏꯔꯝꯂꯒ ꯔꯤꯁꯤ ꯊꯧꯈ꯭ꯔꯦ꯫ ꯍꯔꯤꯁ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯃꯔꯨꯞꯇꯨꯒꯤ ꯑꯍꯣꯡꯕ ꯃꯇꯧ ꯈꯖꯤꯛꯇꯪ ꯎꯕꯗꯨꯗ ꯉꯁꯤꯗꯤ ꯃꯊꯃꯣꯏ ꯄꯦꯟꯅ ꯅꯣꯛꯂꯛꯏ꯫ ꯃꯄꯤ ꯏꯔꯥꯁꯨ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯆꯦꯜꯂꯤ꯫ ꯃꯗꯨ ꯃꯥꯡꯈꯤꯅꯕ ꯍꯣꯠꯅꯕꯗ ꯃꯥꯁꯨ ꯃꯊꯛꯇ ꯌꯦꯡꯈꯠꯂꯒ ꯑꯍꯥꯡꯕ ꯑꯇꯤꯌꯥꯗ ꯌꯦꯡꯗꯨꯅ ꯁꯣꯜꯂꯛꯏ ꯃꯆꯤꯟꯗ꯫ ꯅꯪ ꯑꯩꯒꯤ ꯃꯔꯨꯞꯅꯤ, ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯃꯔꯨꯞ꯫ ꯅꯪ ꯃꯥꯡꯕ ꯌꯥꯔꯣꯏ꯫ ꯅꯪꯒꯤ ꯑꯍꯣꯡꯕ ꯃꯇꯧꯁꯤ ꯎꯔꯒ ꯑꯩ ꯀꯞꯄꯦ ꯔꯤꯁꯤ꯫ ꯍꯔꯥꯎꯗꯨꯅ ꯀꯞꯅꯣꯛꯁꯨ ꯇꯧꯏ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯅꯤꯁꯥꯒꯤ ꯃꯔꯝꯗ ꯋꯥ ꯍꯥꯏꯔꯨꯕ ꯌꯥꯗꯕ ꯃꯤꯁꯛ ꯑꯗꯨꯅ ꯉꯁꯤꯗꯤ ꯃꯁꯥꯅ ꯊꯥꯗꯣꯛꯅꯤꯡꯕꯒꯤ ꯃꯑꯣꯡ ꯎꯠꯂꯝꯕꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯔꯨꯔꯦ ꯍꯔꯤꯁꯇꯣ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯃꯥꯁꯨ ꯃꯐꯝꯗꯨꯗꯒꯤ ꯍꯜꯂꯛꯂꯦ꯫ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 4 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯅꯣꯡ ꯐꯖꯅ ꯍꯩꯊꯩ꯫ ꯅꯣꯡꯖꯨ ꯊꯥ ꯑꯣꯏꯕꯅꯤꯅ ꯃꯇꯝ ꯅꯥꯏꯕ ꯅꯠꯇꯦ, ꯐꯖꯅ ꯆꯨꯏ꯫ ꯀꯨꯝꯁꯤꯗꯤ ꯅꯨꯡꯁꯤꯠꯁꯨ ꯀꯟꯅ ꯁꯤꯠꯂꯤ꯫ ꯀꯥ ꯍꯦꯟꯅ ꯀꯟꯅ ꯆꯨꯏ ꯅꯣꯡꯁꯨ, ꯈꯥꯛꯄ ꯂꯥꯡꯕ ꯇꯣꯏ꯫ ꯄꯨꯝꯃꯝ ꯃꯝꯂꯤ ꯃꯇꯝꯗꯣ ꯂꯩꯅꯥ ꯃꯄꯥꯟꯗ ꯐꯝꯂꯤ ꯎꯡꯂꯒ ꯉꯔꯥꯡ ꯑꯍꯤꯡ ꯅꯥꯍꯤꯡ ꯁꯥꯕ ꯃꯈꯩ ꯆꯤꯡꯊꯠꯄꯤꯈꯤꯕ ꯃꯀꯣꯛꯇꯨꯁꯨ ꯆꯤꯛꯂꯗꯨꯅ ꯐꯤ ꯌꯦꯠꯂꯤ꯫ ꯑꯗꯨ ꯀꯟꯅ ꯆꯨꯔꯤꯕ ꯅꯣꯡꯂꯛꯇꯨꯗ ꯊꯣꯡꯒꯥꯜꯗꯒꯤ ꯊꯧꯖꯤꯜꯂꯛꯄ ꯕꯨꯂꯦꯠ ꯃꯈꯣꯜꯗ ꯂꯩꯅꯥ ꯌꯦꯡꯂꯛꯏ꯫ ꯁꯨꯃꯥꯡꯗꯨꯗ ꯈꯥꯝꯈ꯭ꯔꯦ ꯒꯥꯔꯤꯗꯣ꯫ ꯂꯩꯅꯥ ꯃꯥꯡꯒꯣꯜꯗ ꯐꯝꯅ ꯐꯝꯅ ꯁꯨꯃꯥꯡꯗ ꯂꯩꯔꯤꯕ ꯔꯤꯁꯤꯕꯨ ꯌꯦꯡꯂꯛꯏ꯫ ꯔꯤꯁꯤ ꯅꯣꯡꯂꯛꯇꯨꯗ ꯂꯦꯞꯂꯤ꯫ ꯃꯥ ꯆꯪꯁꯤꯟꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯕꯣꯛꯇꯣ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯏ꯫ ꯏꯕꯦꯝꯃ, ꯏꯃꯨꯡꯗ ꯂꯩꯌꯨꯅꯦ ꯅꯪꯕꯣ꯫ ꯋꯥꯗꯨ ꯍꯥꯏꯅ ꯍꯥꯏꯅ ꯁꯨꯃꯥꯡꯗ ꯂꯦꯞꯂꯤꯕ ꯔꯤꯁꯤ ꯎꯔꯛꯂꯦ꯫ ꯄꯦꯟꯗꯕꯒꯤ ꯁꯔꯨꯛ ꯃꯕꯣꯛ ꯃꯥꯁꯨ ꯊꯨꯡꯂꯤꯕꯅꯤ꯫ ꯔꯤꯁꯤ ꯎꯕꯗ ꯁꯥꯎꯒꯠꯂꯒ ꯆꯩꯔꯛꯏ꯫ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕ? ꯔꯤꯁꯤ ꯃꯥꯡꯒꯣꯜ ꯀꯥꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯂꯩꯅꯥ ꯃꯃꯥꯏ ꯂꯩꯔꯒ ꯍꯟꯅ ꯌꯦꯡꯂꯝꯗ ꯆꯪꯈ꯭ꯔꯦ ꯏꯃꯨꯡꯗ꯫ ꯔꯤꯁꯤ ꯂꯩꯅꯥꯕꯨ ꯈꯥꯝꯃꯤ꯫ ꯕꯦꯝ, ꯂꯩꯅꯥ ꯇꯥꯔꯕꯁꯨ ꯇꯥꯁꯟꯅꯗꯦ, ꯆꯪꯈ꯭ꯔꯦ ꯑꯗꯨꯃꯛ꯫ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯃꯥꯟꯕ ꯃꯑꯣꯡꯗꯨꯗ ꯔꯤꯁꯤꯕꯨ ꯏꯟꯊꯣꯛꯏ ꯃꯕꯣꯛ ꯑꯁꯣꯟꯕꯤꯗꯣ꯫ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ, ꯁꯣꯜꯂꯕꯁꯨ ꯑꯩ ꯃꯕꯣꯛꯅꯤ꯫ ꯏꯁꯨꯒꯤꯗꯃꯛ ꯃꯕꯣꯛ ꯑꯩ ꯍꯤꯡꯂꯤ꯫ ꯅꯪꯒꯤ ꯅꯅꯥꯛꯇ ꯏꯁꯨꯁꯦ ꯂꯩꯍꯜꯂꯔꯣꯏ, ꯆꯠꯈ꯭ꯔꯣ꯫ ꯑꯕꯣ, ꯑꯩ ꯃꯥꯕꯨ ꯂꯧꯕ ꯂꯥꯛꯄꯅꯤ꯫ ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯤꯉꯩꯁꯤꯗ ꯆꯠꯍꯧꯔꯣ ꯏꯕꯨꯡꯉꯣ꯫ ꯑꯩꯅ ꯌꯥꯔꯣꯏ ꯍꯥꯏꯔꯕꯗꯤ ꯌꯥꯔꯣꯏ꯫ ꯏꯁꯨꯁꯦ ꯅꯈꯣꯏꯒꯤ ꯁꯥꯟꯅꯄꯣꯠ ꯅꯠꯇꯦ꯫ ꯔꯤꯁꯤ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯐꯥꯎ ꯍꯥꯏꯖꯩ꯫ ꯃꯥ ꯋꯥ ꯉꯥꯡꯕꯁꯨ ꯍꯩꯖꯗꯦ꯫ ꯂꯩꯅꯥꯅ ꯐꯥꯎ ꯍꯟꯅ ꯌꯦꯡꯂꯝꯗ ꯆꯪꯈꯤꯕꯗꯨꯗ ꯔꯤꯁꯤ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯕꯣꯛꯅꯁꯨ ꯏꯟꯊꯣꯛꯂꯒ ꯇꯥꯜꯂꯤ꯫ ꯔꯤꯁꯤ ꯊꯣꯡꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯕꯦꯝ, ꯗꯗꯥ ꯂꯥꯜꯂꯦ, ꯌꯨꯝꯗ ꯆꯠꯁꯦ꯫ ꯃꯕꯣꯛꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯕꯗ ꯌꯥꯗꯕ ꯃꯈꯩ ꯑꯅꯝ ꯀꯜꯂꯒ ꯏꯃꯨꯡꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯂꯤꯕꯗꯣ꯫ ꯑꯍꯜ ꯑꯗꯨꯗꯤ ꯑꯁꯥꯎꯕ ꯍꯦꯟꯃꯜꯂꯒ ꯔꯤꯁꯤꯒꯤ ꯃꯃꯥꯏꯗ ꯁꯣꯜꯂꯕ ꯃꯈꯨꯠꯇꯨꯅ ꯈꯨꯄꯥꯛꯅ ꯊꯥꯔꯛꯏ꯫ ꯔꯤꯁꯤ ꯃꯕꯣꯛꯇ ꯃꯨꯟꯅ ꯌꯦꯡꯂꯒ ꯇꯞꯅ ꯀꯧꯏ꯫ ꯑꯕꯣ,